ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯁꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯚꯤꯗꯤꯑꯣ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯧꯖꯕꯅꯤ ꯈꯤꯇꯪꯗꯤ ꯈꯨꯌꯧꯅꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯁꯨꯝ ꯉꯥꯏꯗꯨꯅ ꯂꯩꯕ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯍꯥꯏꯗꯅ ꯈꯟꯖꯔꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯧꯈꯠꯆꯕꯅꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛꯅ ꯃꯃꯥꯡꯗ ꯍꯥꯟꯅ ꯊꯝꯖꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯍꯥꯟꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅꯗꯤ ꯃꯁꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃꯒꯨꯝꯅ ꯍꯥꯏꯕꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃꯒꯨꯝꯅ ꯂꯧꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯐꯦꯁꯇꯤꯚꯦꯜ ꯅꯠꯇꯦ ꯀꯨꯝ ꯑꯃꯒꯤ ꯑꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯗꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯧꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯈꯣꯏꯔꯝꯕ ꯏꯃꯥ ꯂꯩꯃꯔꯦꯟ ꯈꯣꯏꯔꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯕꯦꯟ ꯏꯃꯣꯏꯅ ꯈꯣꯏꯔꯝꯕ ꯑꯗꯨꯒ ꯊꯣꯡꯒꯥꯟꯗꯒ ꯂꯥꯟꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯆꯥꯂꯨꯛ ꯊꯥꯔꯤꯕꯁꯤꯡꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯅꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯒꯗꯤ ꯃꯁꯤ ꯑꯔꯥꯟꯕ ꯑꯃꯗ ꯁꯨꯝ ꯆꯠꯈꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯅꯤ ꯏꯃꯨꯡ ꯑꯃꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯅꯒꯗꯕ ꯊꯧꯔꯝ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯑꯩꯈꯣꯏꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯗꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯑꯩꯈꯣꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯅꯕ ꯃꯌꯥꯝ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯄꯥꯡꯊꯣꯛꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯈꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯇꯕꯗꯒꯤ ꯌꯨꯝ ꯃꯥꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯎꯅꯕ ꯈꯣꯠꯄꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯒꯤ ꯌꯨꯝ ꯃꯥꯡꯅꯕ ꯌꯥꯎꯅꯕꯗꯒꯤ ꯃꯁꯤ ꯄꯥꯡꯊꯣꯛꯄ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯍꯪꯅꯔꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯍꯥꯛꯅ ꯊꯝꯖꯒꯗꯧꯔꯤꯕꯁꯤꯁꯨ ꯑꯩꯍꯥꯛ ꯌꯥꯝ ꯈꯪ ꯍꯩꯗꯅ ꯊꯝꯖꯕꯃꯛꯇꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯁꯨꯝ ꯅꯩꯅꯖꯔꯨꯕ ꯊꯦꯡꯅꯖꯔꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯁꯨꯝ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯁꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯑꯦꯟ.ꯖꯤ. ꯀꯥꯡꯖꯤꯌꯥꯅ ꯏꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯁꯤꯗ ꯑꯩꯍꯥꯛꯅ ꯊꯦꯡꯅꯖꯕꯗ ꯍꯥꯏꯔꯤꯕ ꯌꯨꯝ ꯃꯥꯡꯕꯒꯤ ꯃꯇꯥꯡꯁꯦ ꯈꯔ ꯄꯟꯕꯤꯔꯝꯃꯤ ꯃꯗꯨꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯤ ꯁꯤꯕ ꯌꯥꯎꯕ ꯅꯠꯇ꯭ꯔꯒꯅ ꯁꯥꯒꯩꯒꯤ ꯃꯤ ꯁꯤꯕ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯃꯥꯡꯂꯦ ꯍꯥꯏꯅ ꯂꯧꯅꯩ ꯑꯗꯨꯕꯨ ꯌꯨꯝ ꯃꯥꯡꯂꯒꯁꯨ ꯅꯨꯃꯤꯠ 10ꯅꯤ ꯍꯦꯛ ꯁꯨꯕꯗꯒꯤꯗꯤ ꯌꯨꯝ ꯁꯦꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯩ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯃꯥꯡꯉꯒꯁꯨ ꯃꯤ ꯂꯩꯇꯕ ꯑꯣꯏꯇꯥꯔꯒꯁꯨ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯀꯥꯟ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯑꯊꯦꯟꯄꯣꯠ ꯀꯠꯄꯅ ꯑꯃ ꯌꯥꯎꯅꯩꯑꯕ ꯑꯗꯨꯅ ꯑꯊꯦꯟꯄꯣꯠ ꯀꯠꯄ ꯍꯥꯏꯁꯦ ꯃꯁꯤ ꯌꯨꯝ ꯁꯦꯡꯉꯕꯅꯤ ꯀꯠꯄ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯂꯩꯇꯕ ꯑꯣꯏꯇꯥꯔꯒꯗꯤ ꯊꯥ ꯑꯃꯒꯨꯝꯕ ꯅꯠꯇ꯭ꯔꯒana ꯅꯨꯃꯤꯠ 10 ꯅꯠꯇ꯭ꯔꯒ ꯁꯣꯔꯥꯠꯀ ꯂꯣꯏꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤꯒꯤ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯄꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯅꯦꯕ ꯍꯥꯏꯕꯤꯔꯝꯃꯤꯕ ꯄꯣꯠꯁꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯉꯥꯡ ꯎꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯃꯇꯥꯡꯗꯗꯤ ꯁꯨꯝꯅꯇꯒꯤ ꯑꯉꯥꯡ ꯃꯃꯥ ꯑꯗꯨꯇꯃꯛ ꯃꯥꯡꯒꯗꯕꯅꯤ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯥꯡꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯁꯨꯝ ꯍꯪꯕꯤꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯃꯌꯥꯝꯅ ꯁꯨꯝ ꯊꯝꯖꯕꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯤꯁꯦ ꯂꯩꯇꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯏ ꯅꯨꯃꯤꯠ 10ꯅꯤ ꯁꯣꯔꯥꯠꯀꯤ ꯃꯅꯨꯡꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯣꯡꯃ ꯄꯥꯟꯕꯁꯦ ꯃꯁꯤ ꯃꯅꯨꯡꯗ ꯇꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯣꯏ ꯃꯥꯛꯁꯤ ꯌꯨꯝ ꯃꯥꯡꯕꯒꯤ ꯃꯅꯨꯡ ꯆꯜꯂꯦ ꯃꯗꯨꯃ ꯇꯧꯕꯗ ꯄꯥꯡꯊꯣꯛꯄꯗ ꯐꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯆꯩꯔꯥꯎꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯊꯦꯟꯄꯣꯠ ꯀꯠꯇꯅ ꯈꯣꯠꯇꯅ ꯂꯥꯏꯒꯤ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯌꯨꯝ ꯁꯦꯡꯂꯕ ꯃꯇꯨꯡꯗ ꯂꯥꯏꯆꯥ ꯑꯐꯕ ꯁꯖꯤꯕꯨ ꯊꯥꯒꯤ ꯊꯕꯥꯟ ꯑꯃꯗ ꯂꯥꯏꯊꯧ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯦꯕ ꯃꯁꯤꯅꯤ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯈꯜꯂꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯨꯝ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯏꯊꯧ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯝ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯝꯃꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯇꯥꯏꯃꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯃꯇꯝꯗ ꯍꯥꯏꯔꯒꯗꯤ ꯄꯨꯡꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯡꯁꯤꯡꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯐꯒꯗꯒꯦ ꯍꯥꯏꯕꯅꯤ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯁꯤꯗ ꯍꯥꯏꯔꯝꯃꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯉꯥꯡꯒꯤ ꯑꯗꯨꯒꯨꯝꯕ ꯄꯨꯡ 9ꯒꯤ ꯃꯃꯥꯡꯁꯦ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯀꯩꯀꯥ ꯀꯠꯊꯣꯛꯄ ꯈꯣꯠꯊꯣꯛꯄ ꯂꯥꯏꯗ ꯑꯊꯦꯟꯄꯣꯠ ꯀꯠꯄ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯗꯅ ꯃꯁꯤꯁꯦ ꯅꯪꯉꯒꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯍꯧꯗꯕ ꯂꯩꯔꯒꯁꯨ ꯅꯨꯃꯤꯠ ꯌꯨꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯣꯏꯁꯤꯟꯕꯤꯒꯗꯕꯅꯤ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯈꯥ ꯆꯠꯊꯒꯦꯕ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯍꯥꯏꯕꯗꯤ ꯄꯨꯡ 12ꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯌꯥ ꯄꯥꯡꯗꯦ ꯍꯥꯏꯗꯅ ꯊꯝꯕꯤꯔꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯅꯤ ꯍꯥꯏꯗꯅꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯂꯨ ꯅꯥꯟꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯁꯨ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯗ ꯌꯥꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯝꯕꯤꯔꯝꯃꯦ ꯃꯗꯨ ꯑꯩ ꯃꯌꯥꯝꯗ ꯑꯃꯨꯛ ꯊꯝꯖꯔꯛꯀꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯏꯃꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯄ ꯆꯥꯝꯊꯣꯛꯄ ꯂꯩꯗꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯖꯤꯕꯨꯒꯤ ꯅꯨꯃꯤꯠꯁꯦ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯁꯦ ꯃꯁꯤꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯁꯦꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯌꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏꯔꯨꯕꯥꯛꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯁꯦꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯐꯤ ꯇꯝꯗꯨꯅ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯃꯐꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯦꯛꯇ ꯆꯪꯁꯤꯜꯂ ꯍꯦꯛꯇ ꯇꯣꯛ ꯁꯦꯡꯗꯣꯛꯄꯁꯨ ꯌꯥꯗꯦ ꯑꯍꯜ ꯑꯃꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄꯁꯨ ꯂꯩ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯃꯥꯒꯤ ꯃꯐꯝꯁꯦ ꯁꯦꯡꯗꯣꯛꯀꯗꯧꯔꯤꯕꯁꯦ ꯑꯩꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯖꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯃꯩꯔꯥ ꯑꯃ ꯀꯩ ꯑꯃ ꯍꯥꯟꯅ ꯊꯥꯟꯕꯤꯔꯒ ꯈꯣꯏꯔꯝꯖꯒꯗꯕꯅꯤ ꯁꯦꯡꯗꯣꯛꯆꯒꯦ ꯈꯣꯠꯆꯒꯦ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯑꯌꯥꯕ ꯑꯃ ꯍꯥꯟꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯁꯦꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯏ
aduna adumaina khoirama matungda akoi sengdoani manungi morakai mirang tubu khopa loin gantaba yarani numisi sajibugi no pamje mayam loi sengdokne habi tare aduga akoi gi mahaki lairuba kai gumba mayam sengdokadaba lergasu masi mapanda putho sengdokpa yadeba masi kaigina bam tada numike mangan moda thengan bya de magi phi oirgasu subu khopa tawrgasu mapanda puthoga subu yade imung do loi tawgadabne habane haide urum gumba numit ke mangan phangoi da mafam da taw haidana phongdo yabi tare aduga kana gumba mana akhoi gi hana lerima phi do adu anauba sin gi habi taragadi madugi da kaibu leite anauba sin badum yare aduga hana leijariba akhoi gi phi sing habi tar lai gi phiroi sing adu sem siloi da boi taragadi sudok cham thok pai bata adugi lakoi matang dani urum da tawbiyo aduga imung da tawbiyo mapanda puthokpi gano nu samangan yahen bi gano haidana haibirami bise aduga loinana akhoi gi imung sida kana gumba na akhoi gi imoinu imagi khubam yaduna akhoi punga leiruga leibo taragadi imoinu imagi su mahaki su tambam thokpa haiba tare madudi fanek ama inafi ama khwangchet ama namkhang ama asina singba phiroi tambi gadabani haidana siju phongdo me haiba tare loinana hariba charabagi numitsa masida akhoina tawbada phattaba yadaba khara sum mayam sum thamjarunge masi ahalamanna adum akhoida pakta kya piba adugumba amane haiba tare numisi koina koina sungcho soidana ngaktun satkada bai tare lairisida haibiramagi matungin ai myanda pathokjarake chahigi thaban ahoba laining thau sana mehibu khurumjaba numit asida imung manung khana chainaba maram laitana yahau thengba mathau laithokpa phi amot pasetpa iru jadaba mayai kaba yu ganja kani na singba sijinaba oktaba nupi nupa tinaba akam apet ngang sakpa phambi kai thokpa nupi nupa itinaba lambi lamkhang khana chainaba amata tawba yade chigum jam ta phate habani ko numit asidi lining thok sana mehibu chena thagona jaduna taibung pamba sembirakpagi amambabu ngalan bibagi lining pari chatpa nga kadaba amani numit asida lining bagi chahi ama chumna lai ningjabagi mahiga chap manana fangi asumno phongdo me habitare habidi tawbe adaba habise akhoi fattaba thaba khudum haribun misida tawbigunu haidana habini aduna masimasu mayangi khalaga lokhatsaban habitare kitangdi khuyawnare adubu mayam jingminase mamangda hangna video sig he mamangda langthosi ge video sajibugi apapatagi tanaba kai ka adugum khara lanthokchagre aduga sajibu serabagi oina video kya amasu yaruga leibani aduna hariba thadokpada lairon adugumba kai ka mayam sum khangning ba leirgasu video sum yaruga leibani mayam search tawbiyo sajibu serab haidana dum search tawbiyo youtube ta dum phangane habitare aduga aina haijaning ba mana akhoi gi lai khoram ba hasidabo khoram jaba matamda imani pani adugumba makhoida akhoin haijaba nonjaba habitare masini tawdori bise khoram ba hasidabo aduna karigumba hana lairon khangi khangdi haidana ingonda pakhaningai leite habitare yamna thamoi sengna adum khoirambiyo sahi kumsi oina afabo oina bagi damakta habitare phattaba kya dagi ngak thokna bagi damakta adum chamchamna agi thamoi sengna bu khoiramagadi adum mahi adum phangane habitare masida lairon adu natradi yade habu leite habitare isa gi aningba isana nijauge khanjaba isana phattaba kya dagi ngak thokchana bagi wahi wata leidana adudi adum isa gi thamoi dagi tholokpudo adum khoirambada laina adum harauna adum dobi kin haidana sma thamjage haidana haijari matang swaida ngasi gi video si loisinjaragi kangloi pa imana yai fari